Image Pau Miyang Tabirabasingbo Kurumzari, Nasigi Maroba Pau Pizari. International Biodiversity 2019 Thorum Pangtok Nakre. 61 years of suspension of right to life in Manipur, the imposition of Armed Forces Special Powers Act 1958 Haiba Thorum Pangtok Re. Loidana Japan da Manipuri Macha Singi, Thong Chong na Hanguna Lady Haina Doranta Business Solution Gi, Director na High Grade. Pangucha Kaina Pizari. All Manipur Working Journalists Union Amju Amadi Lengaki Environment Directorate na Sinduna ngasi Manipur Press Club da World Biodiversity Day pangthokre Thoromasida Amjugi President Bijoy Kapching Tabam na haiki Environment ka mari lainaba pot sing ekhoigi journalist sing na khangbu matau dai masida natana masiga mari lainaba ek law simsu journalist sing na khangba jangi Manipur gi journalist sing mass communication tawuraga journalist oibasi masing yamtri Kanagumana general line the Chaluraga journalist Oibana Ayambani. Journalist Oirabanina Lady Bato Watok Singta Mamutana Kambuchangi. Masi Kanglava Matamda Pongmi Ama Oibagi Punsi Mahing Magun Amalaka Doribani, Aduna. How's environmentalist journalism Haiduna Malengi Azobalibak Singda, environment Hibasi, so Mayade, environment Kanava Nagadabani Haina. Lairaba matam sida Manipuradi ngasi fawbo leitri maru oibadi ngasi thorum asida saruk yariba singna biodiversity gi lamda ngangliba mayam asi ekhogi journalist singna munna tabiraga madugi matangda wari iba ngamna bhotnagadabani masi khangna bhona bada wildlife amadi masigi ek law sing khangna ba lairik paba mathau tai Amaromda Hauzik Lambida Mitin Mamfamda Paiduna Ladiba Hundokliba Fata Haudi Sing Asi Manipur Lengak na Amadi India Lengak na Karim Yang Changlabage Masina Kayam Kaihali Karigana Bagi Haibagi Matangda Journalist Sing Asina Mamutana Iraga Miyam na Madu Parubu Matamda Wakal Tagatawribani Wari Wakhomadu Mamutana Ibirabadi Miyam na Mafam Chadana Hundokliba Fata Haudi Sing Adu Aikuina Tauriba Chumde Haiduna Matanda Wakal Lak Chagadawribani Manipur da mamangai dagi lejaramba pothok kaya amak mangkrabani matam amada fanglamba nga makhal sing phangdre hauji phangliba nga khara asisu mapandagi pusilapa ngatani maramaduna ekhoi punna thong manana biodiversity kanaba honaminarasi Environment Director Wainaba Chandran haiki ngasi fawbugi manungda malem asida lei haina longnariba species asi million ahumdagi cham fawba lei haina longnai hauji fawda masak khangdokpa species si Laktara Maridagi Kuntrataro Fawbadamak Ngairi, Ausi Fawbadamangsilakli Bachang Asi, Chahi Kudingi Lising Humputaran into a species Asi Mangsilakli. Masi Aying Asa Hunglakpa Amadi Chakolak Bagimatung Ina Oirapayai Haiki. Toromasida ICARG Joint Director Dr. I. Megachandra Helki Deputy Director Y. Premchandana Resource Person Sing Oina Sarbyaki. If this trend goes, she Adum continue to target. By 2050, that 1/4 of the endangered species there. Akoy the partner kan usagi 3 million to 100 million ki 1/4 of the entire kan usay akoy species le yan par kan usay chigi kan usay 2050 the low naman akoy Malayans di mang nagani kubo pamaroy. Thawal Dasu Divisional Forest Office Thawal and Wildlife and Biodiversity Conservation Committee WBCC Manipur na Puna Sinduna International Day for Biodiversity 2019 gi Thorum Pangthokre Divisional Forest Office Thawal gi Auditorium Hall da Pangthokiba Thorum aduda Thawal Forest Division gi DFO Debala Laifrakpam Wildlife and Biodiversity Conservation Committee WBCC Manipur gi President Rabi Takhelambam amasong Kakching Range ki Range Forest Officer N Iboyai Singhana Mathansina Athoibam Mithung Sing oina sarukyaki Tharongi saru ama oina Thauramasiga mari lainana Megi Taramapanda Class 5 dagi 12 fawbagi category ahum thokna khaidoktuna pangthokiba Divisional Level Painting Competition gi makok matang tarabasingdasu manaya thoki
Tharongge wangang loisingna pungdokibada uwasing chingpatsing mangsalakpa haibasi aikoi mioibasu hingba wagadawribani mahosagi khal kaitharakiba eng asagi changsing asibu kannaba hotnabada department khaktang ngaibagi matam natre hayaduna biodiversity haibasi karino haibagi matangda tungan khungangsing amadi schoolsing dasu awareness na chingba tawinbagi apang phungdoknaki Divisional Forest Officer Technopal Forest Division Senduna International Biodiversity Day 2019 gi thorom ngasi Palen High School da pangthokre thorom du da Divisional Forest Officer Technopal Forest Division Elangbam Home Range Forest Officer More Nomaitem Santos Range Forest Officer Technopal Hanjambam Imo Sharma Palen High School gi Headmaster Salam Manichau su saruk yaki thorom du ga mari lainana pangthokba district level painting competition da Magok matang tarabasinda manamatum yentoki. Amaromda Divisional Forest Officer Chandel Forest Division ngasi Chandel District Headquarter da Laiba Maha Union Government Higher Secondary School da International Day for Biological Diversity 2019 gi thorom pangtokre. Thoromdu da Divisional Forest Officer Chandel Forest Division SL Niang Tian Hoi Range Forest Officer Chandel CH Deven Range Forest Officer Chakpikarong S Sosikumar atai staff singsu sarukyaki Thoromduga mari lainana Mahairo Singi district level painting competition amasu our biodiversity our food our health haiba themda Chandel da laiba school taretagi Mahairo kulhundoina sarukyaduna pangthoki laipa samdamnabatuda makok mathang takrabasingda manasu Mana matumsu lathoki thoromgi saru ama oina maiki matingna Chandel dagi Palen fauba biodiversity gi pausal sandoki hari Manipur Biodiversity Board Forest Head Office Sanjen Thong Imphal amadi Divisional Forest Office GFO Jiribam anina sinduna Jiribam Model High School JMHS ki hoda ngarang dagi numit ini chupna chatharakpa celebration of International Day of Biodiversity 2019 thorom ngasi loisin bagi thorom aduda KH Janaki Adaksa Jiribam CH Ibomcha DFO Jiribam Forest Division amadi Philip Kamai Principal JMH School na athuba mithong thoromapu amadi akhanaba mithong oina daista phamki thoromgi athuba mithong thoromapu amadi akhanaba mithong na biodiversity yokatsi haibagi pandamda uwa kaya mathaki International Day of Biodiversity asegi saru am oina ngarang our biodiversity our food our health da yumpham oiduna mahairoi nimphuma thone saru yaduna painting competition ama pangtoki Northeastern Council NEC Silong amasung Indian Institute of Foreign Trade IIFT New Delhi ga NEC asi State of the Art ki Resource Center amoina develop taunaba thorangi saru amoina MOU amangasi Northeastern Council Secretariat Silong da sign tongda kre punna changsin gadoriba thabak asina IIFT Kolkata Center da NEC ga IIFT ga partnership model da Northeastern Studies ki center amat lekhat ba yahalagani center asina Northeastern states sing knowledge partner ama oina international trade amasung business capacity building da policy making strategic planning amadi makhal kaya gi trade da mai pakna paikana bai khudong chaba lehelagani hairi apunba Manipur kanba imaluk na sinduna 61 years of suspension of right to life in Manipur, the imposition of Armed Forces Special Powers Act 1958 haiba thorom ama ngasi ayoko nung mamangda laiba damyan bisanglen na pangthokre thorom adu Manipur Human Rights Commission ge hanagi member senior advocate KH Chonchon Kuhar ge chairman Punindro Khonsam Ifonggi President Renu Takhelambam UCMP Secretary General KH Athoba Human Rights Defender ge Director Joy Chingakam Amkil gi President TH Sakina Mathal Sitna Athoba Mithung Akhanaba Mithung Amadi Thoromapu Oigi Thoromatuda Human Rights Allied ke Executive Director Bablu Loitongbam na Phongdokibada 1958 da AFASPA asi Ordinance oina Manipur maru oina
Division ahumda thamjinkiba numit adu ningsingba oina ngasigi thorom asi pangthokpani. Afaspa thamjilakhiba asi ngasi fawbada chahi humpumathoi mapung phare sanglaba chahi humpumathoi asida ekhoi hingbagi adhikar suspend tawraga leirapa numit adugi thorom asiga mari lainana Civil Society Coalition for Human Rights in Manipur na UN da ekhoi hingbagi hakput namthaduna thambagi matangda report ama langkhatkre UN da miyobagi hingbagi adhikar kadai fawo piribagi haibagi matangda nainaba mifam ama July English ani 18 pangthokadoriba asida afaspa soklaba singi hiramanga yawba report ama langkhatkani Tormaduda akhanaba mitung oikiba Funendro Konsamna haikibada afaspa 1958 na piriba safu sing amadi masigi haurakfam aikoina nainaba mathau tai aikoina afaspa gi matangda mifam kaya pangthoklagasu ngahak ki oina nainaraga tokhiba ngaktani afaspa na sokhaliba singi manungda right mayam ama lairi masigi manungda hingbagi hak 1958 asina pide masina aikoida singnari ek asi muthatnaba ihau kaya haukre ngasi fawba mai pakpa ngamdri British na ek asi ordinance oina thamlamkhiba asi colonial amani masina ekoi miyoi bakayagi punsi bikam nahankre nupi kayagi ikai khumnaba panghankre haiki Chaliba sahi Englishani taramapandagi hauraga Manipur mahairu singi apunba loop emsuna mahairu singi dama winning our struggle kauba akhanaba scholarship ama chahi khudingi piba hauragani scholarship asi hawdopagi maroiba maramdi ngasi iramdam asigi tungi yumbi oirakadoriba haurakliba mahairu singi iraipa amasung ifuruk nungsiba maru changba iraicha amamam oinabagi dama emsugi learn save sacrifice haiba moto asigi paringdani haina emsuna thadorokpa cherola mana hairagli Cherolasna makata na hairibana scholarship asi chahi khudingi bosem amadi kosem na loba class 10 amadi 12 ki examination singda first division dagi tadana pass tawrlaba mairoi khunai amadi lepak miyamgi hausingda aki akham aso opan kaya mayok naduna mangjal thana chongthokduna saruk yarakpa amadi masana sunonduna lairik tamnaba hotnajariba hingnabagi amadi miyamgi lanthengda study and struggle tawriba mairoi singda pigani hairakli Scholarship ase class 10 amasung 12 ki haina ani thongna laigani khangatlaba mahairu singda scholarship ase chahi amada amukhak bijagani scholarship ase case oina lupa lising taraga loinana certificate memento bijagani akuba marongi dama mahairu singna emsu headquarter gi HRD secretary Bruce Pebam dagi khangba yagani hairakli Japan da Manipuri macha sing thabak tongning basingi oinadi chauna ngase suthong hangduna lairi khudong chaba si manghan biganu haina Dorada Visionary Solution gi representative director Harry Takeuchi na phongdokre wafamasi ngarang Masayom Japanese Academy na sinduna classic graduate pangthokiba press conference da phongdokibani Director Hiri Takeuchi na makata na phongdokibada hojik oiriba Manipur gi saktam asi Japan da chahi yankai mamangda leiramba saktam aduga chap manana leiramba asida aduki matik pukningda nungsiba phawi malemgi anisuba lanjawda Japan lan misingi ningsingningai oiba mafam ama oibada natana mafam asigi miyoi singa chacha yuthak singsu manari ngasi Japan da main power gi award palairi Manipur dana naha kaya ama thabak phangtabagi awaba lai haiba khangi maramasena Manipur da company asigi branch hangduna naha singda training piduna Japan da thabak tawnabagi khudong chaba adu lehanaba haure haina mahakna phongdokhi press conference aduda Dorada Visionary Solution India ki MD Binod Parihar Susab yakhi the older generation people in their 80s or 90s and they are intimidated by people like this, okay, people who have this look. And you know they feel scared and they don't feel comfortable, and I'm sure that Manipuri people would not give our elders, you know, that kind of intimidation, or you know, like they don't feel scared. Students Union Kapching Higher Secondary School ki General Secretary Morangtim Nelson na nonglai nungsit na hundokhiba Kapching Higher Secondary School ki sangsing athuba matamda semjin bidrabadi akanba khongjang changsilagani haikre ngasi school asigi mahairo singna school semjin bidabagi mayokta wakan fambaga loinana pawmisinga unaba amada M Nelson na makata na hai hokiba tha April gi tang 15 da Sekhiba akanba nonglai nungsina Kapching Higher Secondary School ki classroom, library room, computer lab,
chemistry lab amadi biology lab na chingbasing chawna amang ata thonganki hariba amang ata thokibasing asi semjinminaba school authority na education minister amadi director na chingbada hanjin haijakrabasu ngasi fawbada hanna yengbiradre luribadi hojik manipur council na lawba class 10 gi parikya haidoraktuna class 11 gi session hawraklagani adubu classroom di lairoi masigi mathakta nongjuthagi matam osilakpasida library amadi laboratory singi mamayam laba lairi kaya equipment kaya nongkham chaduna mangkiba yabage akiba fawre maram asina laga ki maikede athuba matamda hiram sidam yen changbiduna semjin sajin bagi thabak paikhalak trabadi makal kaya ge akan bokong jang silagani haina so phongdorakli school sigi chemistry amasung biology laboratory room 11 science ki room amadi library oriba direct from ka asi su dong yusunduna lai ka ama ta tholi khwaidagi laibak thiba amadi school asi class 10 exam khado khare aduna 11 gi session horgani aduna direct from sang like ba sini maraduna karigumba school sina thengnariba thodo wathok dong chadam byam ase sarkar gi maiki dagi exindaba taragadi school sigi student union amadi sadar singi ga punna function kya chasingani Divlalenda Laiba Little Buds Care School da helper oibinupi ama school sigi mabu Romeo Koirena food chaituna o naikre hariba wafam adu aranba semjin sajinaba yumfam yaudaba wafam ni haina ngasi Manipur Press Club da permission ka unaba amada Romeo Koirena fongdokre mahakna makha taraduna hai tha sigi haukiba tang kungi nungthil pumanga rom tabada Romeo na thaba ma chatnabagi dama thorakpagi mahaki loina bida karigumba khara hairamge haina manga taruklak kawbada takhide kawbada tadaba aduda mahaki loinabi chaksangda laibra haina changubada helper Alfonsa ase mahaki machanupa ga loinana yensang napi semduna lairamki maduda asokoina kawraga nang lairaga karigi khumdribano hairubada machin thiraga khumlaki numituda Alfonsa da fubu chaiba masa sokiba mata tawkide numit ase numida pung nipalom tabada mahakna mapagi manakta changlakpada nupi yauna miyoi khara thang pairaga lairambaga loinana mahaki matata wafam kaya hairappadagi mahaki manaw nupaga khatna chenaba khara thoki madugi wari sanaduna loisenaba hotnanabada makoina tabidana chakibani haina su Romeo na fongdorakli ai mamonda kaimda sokiba leite mana soye hai taragadi evidence proof to puthokirang evidence kadi poi leidana mana sumana haino masinba chindhiba sigumba si tawraga mayamda su atoppa kanagumba party da orchu kanagumba bi amada oiraga su machin thiraga nupi oiraga su pana nganga su thajaba yaba thajaba yaba wafamji leibini basi mayamna sigumba thajaba yaroidaba wafamsingsidi aidi mayamna lobigunu thajabigunu haini Communist Party of India Hyanglam Local Council ki kontrataret lab suba conference ngarang tangkun matweda lamjau maya lekai da leiba urikhinbam kunjogi yum da pangthokre veteran comrade Samjay Sabam Tocho madi Elangbam Jadumani Anina preside tawduna pangthokeba conference aduna madak chaigi thabak punaba member taramanga saba local council ama semki haiba local council asigi secretary oinaba urikhimbam Raj Mohan Khanki narangi mifam aduda CPI gi national executive member Dr M Nara ex MLATH Dombasu Saruk Yaki mifam aduna warep kaya sulauki warep sing aduda Homeland Part asi sangagi ani subat laifam oihanaba lengang local leba thorangi mayokta thengnaba Kaching district ki praja singbo achan mirai ngai daba meetingda mafam chaba yenglaga district headquarter ki mafam lauthokuna atubada mapum phaba district ama oihanaba taksinba reserve forest lena maram oduna tokpaching ki praja singna laifam chapam khangtriba sida lengang am eng chanduna mahosa dari khundarak praja sing asi pungning laitana leiba yahanaba haijaba haiba warep yauri Handaki Mikhalda EVM Sizna Kibaki Matangda opposition na Tamlakiba wafam sing election commission na yakidre BJP ki luchingba ayambana haikibada opposition mirep singna board karakiba matangdadi EVM ki wafam asi hangdorakidi exit poll ki wafam khanglaba matungdada EVM ki wafam asi opposition na hangdorakbani haina BJP chief Amit Shah na haiki
Congress President Rahul Gandhi na Prime Minister Narendra Modi ki mayokta khun ki dalali I lalonba haiba wafam haikibadagi tawrokiba complaint ama Delhi court amana June 3 hearing tawnaba reserve tawduna thamkre. Rahul Gandhi ki mathakta police na case ama register tawbinaba advocate Joginder Tulina tharakiba complaint adu additional chief Metropolitan Magistrate Samar Vishal na reserve tawduna thamkibani. PM Modi na lan missing gi egi marum da lotu na lay haiba wafam ama Rahul Gandhi na English ngani ta haikibani hairi. India na lay na bo order tawriba 36 Rafale aircraft ki safamda Indian Air Force ki team amuna namduna changna bo nakre hairi. Power source madagi IAF project management team amana nomaisin numita Paris laiba Rafale gi office namduna changna bo nakibani hairi. Adumoinama Defense Ministry na draga Indian Air Force na draga French Embassy na masigi matangda wafam amata phongdo balai Rafale asi nuclear pubangamba aircraft ni. Arwebada Moriba Pau Muhana Pizari. International Biodiversity 2019 Thoron Pangthok Nakre. 61 years of suspension of right to life in Manipur, the imposition of Armed Forces Special Powers Act 1958 haiba Thoron Pangthokre. Loinana Japan da Manipuri macha singki thong chawna hangduna lairi haina doranda business solution gi director na haikre. Nasi kita mak tadi pau da matang sida lojere miyeng da bili besembo amukana khurjari.